Lakhipur online putoksaba July ki tang kuntra nongmaijing numit ki Khomjinba Pao tabirase. Ahanbada maruba Pao Masing thingamdraba miyoi kayana saruk yaduna ngarang Manipur da Chin Kuki narco terrorist singi mayokta miyamgi oiba chawraba khongset ama chatkre. Tongan madlup amadi lanai miyoi kayana makhatana South Barak complex da hangliba monitoring committee ki relief camp ta tengmang narakli. Manipur ki irang asina relief camp sing da leriba sing da mateng pangluna bagi damak makal da makhatana mateng pinarakli. Sonai relief camp ta makhatana miyam na tengbang narakli camp asidagi miyoi kuntra mathoi Manipur thokragani. Lamda masigi miyam na sakang maikang naraba oza brahmachari mayum kunjamon sarmana laikidabada awaba pongdok narakli. Tripura dasu mahakabi hizam anganghal gi chamaga kuntra mathoi suba mapok kuman thorom pangthokre. Agartala da pangthokiba media workshop ta Manipuri gi marup media house su saruk yakhi amasung National Sub Junior Futsal Championship ta saruk yaruna ba Assam gi trial gi damak sanaroi kunhumdoi khangatkre. Haujik mapungoi pa pau ta birase masing thingam draba miyoi kayana saruk yaduna ngarang Chin Kuki narco terrorist singi mayokta miyam gi oiba chawrba khongset ama chatkre. Rally gi matungda hapta kangji bungda pangthokiba mifamna tongan ba warep manga lokre hairi mifamna lakliba August ki tang manga gi mamangda special Manipur Legislative Assembly session pangthokna ba dapi tawki. Coordinating Committee on Manipuri Integrity Kokomi gi lamjing makhada chatkiba ngarangi rally adu Imphal West District ki thangmaiban thau ground dagi hauki. Tongan ba phurup ki miyoi singna su saruk yakhiba ngarangi khongchat atuda saruk yakhiba miyamna long live Manipur gi apunbagi saktam kaiba yaroi Manipur da NRC chatna halo Manipur da lengak ani leiba yaroi haibana chingba kholaw lawki. Manipur the separate administration, Manipur the Tuan Balega, Cookie Militian Sigatonary Bachu, Cookie Militian Sigatonary Bachu, Cookie expansion Tova, Cookie expansion Tova, Manipur Diana Sikudaki, Manipur Diana Sikudaki. Tongan balup amadi lanai miyoi kayana makhatana South Barak complex ta hangliba monitoring committee gi relief camp ta tengbang narakli. Global Human Rights Protection Forum Bharat Sebastram Sangha ga loinana lamdamasigi lupsing amadi lanai miyoi kayana South Barak complex ta hangliba monitoring committee gi relief camp ta ngarangsu makhatana tengbang narakli. Global Human Rights Protection Forum gi National President Oinam Piramani gi lamjing makhada ngarang July gi tang 18 thangjenumita cheng hawai ising muk thum achathau chamana na chingba yamlaba potlam kya pibiram khe Silchar dagi Bharat Sebastram Sangha gi Susil Chakrabarti na luchingba biyoi khutpu amanasu biscuit mombati maikhet kanghidak blanket mompak pitak na chingba Silchar dagi produktuna yanthokirami amaromda Lakhipur Magic Taxi Development Society gi Alimuddin na luchingba timamanasu cheng hawai thum thau soyabin tilhau alu na chingba mateng pangbiram khe Kamranga gi oinam Jugendra nasu thum tilhau songom powder chini achathau hawai mangal alu otunga morok akangba chamana na chingba tengbang polam kya tengbang lamkhi asra loboki laisram ibungo machana su monitoring committee da lupa lising manga tengbang biramkhi Lakhipur Subdivisional OBC Development Board ki chairman amadi BJP Kasar District ki vice president Abhiram Sharmana hygiene kit box ani pibiraki bagaloinana mahakna sinbiduna district disaster management authority Silchar dagi cheng hawai thau thumna chingba relief camp ta ngarang July gi tang 18 da thunglaba haure hairi mateng pangbirakpa khudingmapu convener N Nandamhonna thagatpa phongdorakli Silchar NIT da thokiba yamna nungaitaba thodok amada NIT gi hostel la leiba mairoi singna hostel adu da chak thongbagi thabak toba meyoi ahumda phu chaibagi thodok adugi matangda NIT Silchar gi register Dr. KL Vaishnavta hiramasigi matangda langla langjin puthoktuna mara leiba sing matik chaba chairak piragani haiki chak thongbagi thabak toba meyoi ahumna mobile huran ki haibagi wahauda mahiroi sing aduna phu chaibagi thodok adugi video social media da viral oirakpadagi mari leinaba singna akan bathabak lokat pahoraki bani hairi
Manipur da thokliba irang asida relief camp singda changjafam loduna leiriba Assam dagi mateng pangluna bagi damak miyamna Manipuri kanbalup makalda makhata na mateng pinarakli Sonai Tulagram gi KH Vidya Center gi yumda pangthokiba achamba thoromamada makal gi vice chairman CH Nabakumar special invitee Dr. KN Chan convener Seram Herajitna wahodok piduna hodokiba thoramda Dr. KN Chan na Manipur da chatuna ahan bagi mateng panglubagi mahangna thengnarakiba awanungai wari miyamda paudamki matungda Lakhi Kunumaira Paibilup amadi Pauna Club Tulagram Sonai gi kunja singa loinana Lising nipu manga ki mateng pibirakhi thoramda Maira Paibilup ki president Surjamani Devi secretary TH Satyabati H Ranjit O Nilu T Nabakumar Sarugyakhi club ki president L Syam Kumar KH Budhachandra sel khaigatpada achoba thodang lobikhi Sonai gi MK Bibaha Baban Dabakal amadi Amsuna Hangliba relief camp asidasu Lakhi Kunumaira Paibilup amadi Pauna Club Tulagram Sonai nasu camp convener L Birola amadi Makal gi convener Seram Herajit ki kuthangda lupa lising manga mateng pikre Apunba Maira Lup Singirbon amasung Singirbon Development Association Singirbon na Singirbon Khungangdagi lupa lakh amaka lising humputara collection tawduna Makal gi chairman RK Sanahal gi kuthangda sinakre Mifamaduda L Bidamhon Mutum Gopal, CH Mohan Singh, Asangbam Jadumani, Yumnam Nadia Chan, Mutum Kunjelaima, Haurambam Benu, Haurambam Komol, CH Ibeni, Mutum Romola, Ngangbam Manjulana Chingba Sarukjakhi, Makhatana Makalda Mateng Pangbirakhiba Singirbon Part 4 gi, Asangbam Jadumani na lupa lising manga, Chairman RK Sanahal, Finance Convener, Yumnam Nadia Chan, Special Invitee CH Mohan Singh Hada Pibirakhi, Sinam Gunamohon Chingdong Laikai nasu lupa lising manga mateng pikhi, Makhatana Chingdong Laikai Mera Paibilup amadi Kunja Singh nasu lupa lising kunmathoi Makal gi chairman RK Sanahal Yumnam Nadia Chan CH Mohan Singh A Yadumani L Bidamhon VP Sribar GP Sarukjakhi Chingdong Laikai Mera Paibilup ki maigi dagisu Dayanidhi Sharma N Manoj K Ranjan S Sanatombi H Kamal K Upendro Somorjit Indrajit Gunamohon na chingba Sarukjakhi Makhatana Lauthai Mera Paibilup amadi Kunja Singh na phirol kaya mateng pangbirakhi Thormaduda Mera Paibilup ki president TH Syama Secretary KH Mala Treasurer T Sorojini KH Haitombi CH Basanti TH Uttarani KH Tomale Bikram Phandembam T Maniton KH Poton na chingba Sarukjakhi Makhatana Madura Dudpatil dagi Irom Nildhas Singh amadi Mahaki Loinabi Irom Archana nasu phirol khara aduga Cheng kiji yangkhai tengbang birakhi Miyam amadi kun gi CSO Singna Makalda mateng pibiraktuna Manipur da lakliba August kitang anida Manipur da chatuna mateng pangluragane mateng pibirakhiba khudingmakpu Makal gi maigei dagi Tawbimal khangba uchari haina convener Seram Herajinna khanghalakli Sonai relief camp ta Makhatana miyam na tengbang narakli camp asidagi miyoi kuntramathoi Manipur thokragani hairi Sonai gi MK Bibaha Bhavanda Makalamadi Amsuna hangliba relief camp asida Makhatana mateng pinarakli Bharat Sebashram Sanghana Kanghan Kambal bed cover candle na chingba tengbang birakhi Global Human Rights Protection Forum na Cheng Hawai Thum Chini na chingba pibiramki Sonai Pauna Club ki Vice President Taurem Nabakumar Galoina na Advisor O Nilu amadi H Ranjit aduga Sonai Kalibari Lakhi Kunumaira Paibilup ki President Surjamani amadi General Secretary Satyabati Lubani asigi miyoi kangbu na lupa lising manga mateng pangrakhi Jaribon Lala dagi Rosendra Singh PWD Executive Engineer na lupa lising manga relief camp asida tengbang namki Saikhom Laikai dagi Paunam Biswajit na nga keji tara Laisom Dola Babu Damaina chicken keji tara ni thoi mateng piramki relief camp asida hauzik miyoi kuntramapan leiba asidagi miyoi kuntramathoi Manipur khongsal lagani haina Ketrimayum Anand General Secretary Amsu Sonai District Committee na paudamlakli Manipuri kunai asigi miyamna thoda khundongna sakhang maikhang naraba oja Brahmachari Mayum Kunjamon Sarmana haukiba July gi tang 19 da ikhang khanghodana masagi anaba mana laikidabada awaba phongdoknarakli haunabi matungina July gi tang 19 irai nimita Hari Sankirtan galoinana Shraddha Karma pangthokre numit asida laikidraba oja sina hinglingaida mahangna pangthoklamba thabak thorom sing palladuna oja wahengbam bimolna samlapa punsigi masak miyamda pathoktuna tahanki aroibada tinkiba Brahman Vaishnav Imai Ben amadi mahaki baruk mapang singna laikidrabagi atmana lairamlenda ingna chikna leirunaba minute ani tumina leiduna thaunijaki haina Lakhipur Junior College
Fulartol ki principal L Gulab Singhana pirakpa pau amada phongdorakli panba yai Dholai Malugram gi oja Brahmachari Mayum Kunjamon Sharma Guwahati University dagi lising amaga chamapan marfutara mathoida MSc Chemistry Honors lauduna first class pankhi St John's Higher Secondary School Mizoram scholarship da Chemistry Department ta selection grade lecturer oina lising aniga kuni thoida thabak tagi pathakhi Tripura dasu Manipuri Sahitya Parishad na sinlangduna Mahakabi Hizam Angangal ki Samaga Kuntramathoi Suba Mapok Kuman Thoram Mat Jau Muhini da Pangthokre Parishad ki BP Selaibam Khela Mohan na Thoram Mapu oiduna Pangthokhiba Thoram aduda L Biramangol W Biramangol K Dhiren TH Nilkumar Y Chandrakirti K Otul L Mina S Oibia M Pradeep na chingba sarukjatuna Mahakabi gi maramda naina warol thamkiba galena kabibu saithaduna saireng pathokpagi thorom amasu pangthokhi hairi Information and Cultural Affairs Government of Tripura amasung Agartala Press Club anina kusamnaduna nimit mari nichukna Press Club asida pangthokpa Media Workshop cum Orientation Program ngarang loisinkhre Workshop ta Kolkata dagi Senior Journalist Resource Person Nipan yauna Tripura gi District Nipan dagi Print Electronic Media Photojournalist Web na chingba Bengali English Kokborok loinana Manipuri Marup Media House yauna Media Person Chohum Romna Saujaki Thoramadu Chief Minister Professor Dr. Manik Sahana Hodokpiki Haukiba July gi tang 19 gi Tolen Khun Futsal Ground da chatharakiba Jahi 33 makha gi Sub Junior Futsal Tournament cum Selection of Kasar District ngarang July gi tang 18 thangjanamita loisinkhre Hairiba tournament asida punna team 10 na sarukjaki Final match ta Kalabil team na Bontarapur team bu 3-0 da maitiba piki Tournament asigi punna player kunhumdoi khak Assam State team gi trial gi damak selection oire Khangalaba sanaroi sing adudi S Bokul Binakandi Part 1 Yaithoiba Binakandi Part 2 O Suras amadi Somorjit Joragul Hiren Surjit amadi Ruhit Bontarapur Ruhit Uddin Khunjabosti Poilapul Nongdon Sana Jengai Rongmai M Malenganba Gaithailong Rongmai Kalabil H Rohit Singirbon Cooperative Sher Khan Abdul Samad Chiripul Poilapul Rupachandra Koroi Kandi Joy Krishnadhon Kakmara Loinana Dibrugarh dagi Gitartha Provin Sonowal Bisal Sonowal na chingba yauri Hairiba sanaroi kunhumdoi asidagi punna sanaroi 19 khak amuk khangatlaga Assam gi team ani khak lakliba August ki tang 15 dagina 23 phawa chathagadoriba Joypur Rajasthan da pangthokadoriba 15 Suba National Sub Junior Futsal Championship 2023 da saruk jaruragani haina ngangom Brajakishore amadi ngangom Santi Mohan na khangalakli Khanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak pijabagi khudong chaba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi khudong chabasu thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiyo Potsamam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Taujabani. I have Thahum Madi Matung the operation of whom my partners is serving. High river courses Hojiki Matamda Yama Kudong Chaba, almost interiors and Madinana course and hygiene. Mayamsu High River Kudong Chaba, Silovin about performance hygiene. I give me Manasai to the Institute of Medical and Paramedical Science
की पास तो जॉब करने आते हैं मुझे मुझे एसएम के सिविल हॉस्पिटल ला आईसीयू टेक्नीशियन ने थबक अरोइबदा मरोइबा पाव अमुखन्ना मसिंग थिंगमद्रबा मियोय कयाना सरुक यादुना ngarang manipur da chin kuki narco terrorist sing mayokta miyam gi oiba chawraba khongset ama chatkhre tongan tongan ba loop amadi lanai miyoy kayana makhatana south barak complex ta hangliba monitoring committee gi relief camp ta tengmang narakli manipur gi irang asina relief camp sing da leriba sing da mateng pangluna bagi damak makal da makhatana mateng pinarakli sonai relief camp ta makhatana miyam na tengbang narakli camp asidagi miyoy kunthra mathoi manipur thokragani lamdam asigi miyam na sakhang mai khangnaraba oja brahmachari mayum kunjamon sarmana laikidabada awaba phongdok narakli tripura dasu mahakabi hijam angang halgi chamaga kunthra mathoi suba mapok kuman thorom pangthokre agartala da pangthokiba media workshop ta manipuri gi marup media house su saruk yakhi amasung National Sub-Junior Futsal Championship ta saruk yaruna ba Assam gi trial gi damak sanaroi kunhumdoi khangat khre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare